Immense Paodam miyeng tabirabasing bukhurumzari ngasigi maruiba pau pizari. Oba phaiba tawbadagi mahiroi chama kuntra rom laikanakre. Inner Manipur Parliamentary Constituency ki polling station taranithoi thasigi tang kunmarida amuk thadanaragani. Loinana Protect Our Spaces haiba themda Wall Art Day thorom pangthokre. Paumuchakhaina pizari. Kapching District ki Waikhong Police Station ki manung chana laiba thongnau samda laiba Eureka Academy ki school ki boarding da laiba mahiroi nupi macha nupa macha punna changma kuntra rom over phaiba pukta lengba thinba tawbadagi District Hospital Kapching Community Health Center CIC oiramba amasung Public Health Center PIC hyanglamda pukhatuna laikanakre. Thodo asigi matangda aikhoi paumina phangba pauda ngasi ayo pung 8 rom tarakpadagi hauna Eureka Academy ki school ki boarding da laiba mahiroi nupi macha nupa macha sing PIC hyanglamda over 5 pukta lengba thinba tawbadagi laikanana ba pukhatpa horakhi PIC hyanglamda mahiroi sing adu jannaraktabadagi ayo pung 8 makai District Hospital Kapchingda pukhatuna laikanaki Pukhalaleba mahiroi masingna yamba hospital gi phamung masingna yamdabana phamung amadi phamung amada mahiroi ani ahum hipsil handuna District Hospital Kapching gi doctor amadi nursingna ana layembagi thabak chathanarambsu thengnarakhi mahiroi singda kamdongna layong adu chatharakhibano haina hangbada ngarang ase nomajing numit oibanina numidang ase makhoigi school adugi boarding da yen boiler thongba amasung khamen asenba thongba mahi chanaki aduga ahingdagi boarding adugi mahiroi singi marakta makong hamthaba mapoknaba obana chingba tawba hongnaraki ngasi ayukta boarding aduda laiba mahiroi chahum khara henbagi manungda mahiroi chamaga kunkuntra rom paksana over 5 pukta lengba thinba torokpadagi school gi authority na hospital da pukhatuna laikanarkhibani School amagi boarding gi mahiroi kaya paksana puknaba over 5 tawre haibagi pau phangbaga food safety officer Kapching amasong Thawal yauna staff sing additional SP Kapching Mangpu Khongsai MPS na district surveillance unit Thawagi official kaya hospital sing amadi school adugi boarding adu da chatuna yengsingki amasong ngarang mahiroi singna chakhiba insang yen thongbagi sample sing khongbatki mahiroi kaya paksana puknaba over 5 tawre haibagi pau phangbada emsu mayai loishangi joint secretary Morangtem Pravin amadi thongmising su hospital da laktuna mahiroi sing adubu yengsingki emsu gi joint secretary Morangtem Pravin na paumising da phongtoklambada Manipur da lariba lanai school sing boarding sing amasung lanai miyoi sing na chalairiba boarding sing ase Manipur lenga na yeng changpham changba chumle maranagi paisa phangnanaba mawongda se Chendong khaktamaki khalaga chalaibasi emsuna yenguna tumina leithokloi ngasi Eureka High School ki boarding adu chatuna yengsiluri mawong maril tadaba chak jafam ka leitaba boarding sangi berenda da chak pijaramba mahiroi singda thaknaba afaba ising pithakpagi mahuta chak thongbada sijanaba thamba ising adu sawdokhanba yaudana hektamak pithaklamba chak thongpam mafam mawong maril tadaba kaya amasu thengnarakhi mahiroi khunai gidamak khalaga boarding chalairiba sing gi mathakta akanba miyeng changsenaba sem sare haina so phungdorakhi hostel chalairiba hostelers pusingsna business taki oina hostel chalaiba mayama yaurkana ngasidi mahiroi khunai sida Satra singna kari sari kari thali selektabida sendalambi chatba sasilakpa hostel mayama layakanda mahiroi singsida hena awfam tarngai ani lite aduga loina government asu masigi pochi sabi asuma thidonaba government puning sisani amsuna ngasidagi hauna boarding school sida apna survey torkan ku beyek silani hamsen chu site tumje
थासी के हौकिबा तांग तरा निपान पांगथोकिबा इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिखलदा हाइंगा थोंगजु कैराव अमदी अंड्रोदा मिखल नियम चुमना पांगथोकिदे हाइबा वकत इलेक्शन कमीशन ऑफ इंडिया दा लापदगी हाइबा कॉन्स्टिट्यूएंसी सिंग असिगी पोलिंग स्टेशन तरा निथोई थासी के ताम कुनमरी की अयुपुंग तरेतगी मरी फावबा रिपोर्ट पांगथोकलगनी ngasi lamphel da laiba chief election officer CEO gi office ta pangthokpa pawgi mifam amada CEO manipur PK singhana wafam asi phongdokhibani mahakna hai ki report ta wodariba polling station adudi haingang AC ki polling station 2/23 haingang mayai lekai A 2/24 haingang mayai lekai 2/31 kairang muslim mayai lekai 3/32 haingang kairang khunau chingya lekai 2/32 हाइंगांग मुस्लिम मया लेकाइनी थोंगजु एसी की ओइना पोलिंग स्टेशन 5/32 खोंगमन जोन 5B कैराव एसी की ना पोलिंग स्टेशन 6/6 क्यामगई ममांग लेकाइ 6/10 क्यामगई मुस्लिम साउथ A 6/20 उरु मुस्लिम अमसुंग 6/35 थियाम कोंजन B अंड्रो एसी की ना पोलिंग स्टेशन 7/32 यामबेम अमदी 7/39 नोंब्रंगनी मिखल नौना पांगथोकदौरिबा पोलिंग स्टेशन सिंग असिदा मतिक चाबा सिक्योरिटी पीनबा मरी लेनबा आरोदा खंगनख्रे रिपोर्ट असि शांति ओइना पांगथोकनबा अकनबा सिक्योरिटी की चेकिन थौरांग लौखटपगा लोइनना पोलिंग स्टेशन तरानिथोई मक्ता CCTV सिंग पोलिंग स्टेशन की मनुंग अमसुंग मपानदा वेबसाइट तौगनी मरम असिना वोटर सिंगना अकीबा लेतना वोट थादबिनबसु CEO PK सिंघाना मियाम फोंदोरबी Regarding the preparation for the 12 reports, everything is in place. We will be sending at least SDC or senior officers for the poll duty as presiding officer. For the polling officer 1, 2 and 3, we will be sending our assembly level trainers, master trainers who are well aware of the procedures. Regarding security, we will have minimum 1 platoon of central force plus 1 platoon of state police, armed police. तरातरे सुबह लोक सभा इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी मिखलदा मिरेप ओइखिबा CPI की डॉक्टर एम नारा इंडिपेंडेंट मिरेप RK सुमरेंद्रो एलाइस काइकू अमदी प्रजा की कन्वेनर इरेंद्रो लाइचुंबमना पुन्ना पाउमिशिंग उनबगी थौरम अमंगसी नुतेल प्रेस क्लब ता पांगथोखरे उनबा अदुदा सरुक याखिबा CPI की कैंडिडेट डॉक्टर एम नाराना हाइखिबदा हंदकी इलेक्शन असि पुन्ना येंगबदा फ्री एंड फेयर ओइखित्रे इलेक्शन फ्री एंड फेयर ओइसी हाइबसी महाक मसामकना हौतोखिबनी नेशनल पार्टी सिंगना दाकु तरंग तौदुना नमदुना बोट कागनी हाइदुना चथकिबा थौंग असि अरानबा खरा तौखरे हाइबा खंगबा ngamle कांग्रेस अमसुंग BJP ना इलेक्शन दा पैसा चावना येंदुना प्रजा सिंग पुंगाव ngawhale प्रजा सिंग सु नमदुना इन्वॉल्व तौहले हौरकलिबा नहारो सिंगदा अपील तौरिबदी महाकना पुखलेबा एजेंडा असिदा यावबियु अचुंबा समाज अमा पुथोक्सी हाइरिबसी असुमना तौरगदी करमना ओइथोकदौरिबनो हाइरदुना चथकिबा थौंग सिंग क्राइम अमदी क्रिमिनल नि हाइना लोरोइदबगी मरम करी लेबगी हाइना हंकी इलेक्टोरल सिस्टम असिमना नसिदी समाज सि किंदरपि मसागम ओइरे मरमदी साइगी राजनीति तौरिबा अमगम का थाजनदबा सुंथोक सुंगसिंग तौरिबा पुनमसिसु समाज सिगी थाजनदबि मचागम ओइबे इलेक्शन अमु ओइरपदन येबि लेपाक सेगी खांगम नंदबुम तौ नारोजी मोरेलदा प्रजा की मोरेलदा नुपी सिदे येबि पैसा सि चावना चावना पीरा पुलुतुल प्ले खरमिना अचुम बाहाय जमंगन चुगतो ngam इंडिपेंडेंट मिरेप RK सुमरेंद्रो काइकुना फोंदोखिबदा हंदकी इलेक्शन असि यामना पेंदे इलेक्शन फ्री एंड फेयर ओइहनगनी हाइखरका इलेक्शन हौरमदाइदा पैसा चाइबा होख्रे पैसा येना बूथ कैप्चर अमदी प्रोक्सी तवनख्रे हंदक नौना बोट थादबा फंगलगनी हाइना हराउजबा नहा कयागी हक मत पीरे इलेक्शन हाइबसी अमना काखिबा याइ मसी प्रजाना काहनगदबनी अदुबु इलेक्शन असिदा बोट थादबा मतमदा यानी यारोय मदुदा बोट पीगदबनी हाइबा कया चथकिबा सिना प्रजाना करमना बोट थादगदौरिबनो हाइरदुना महाकि माइकेदगी सेल येनखिबा लेते येनसु येलोय हाइकी ಅದನ್ನ ಅವನ್ನ ಪ್ರೋಕ್ಸಿ ಅಫಬ ನಾಯಮಿಸಿ ಹಾಕ್ತಾರೆ ಪ್ರಜಾ ಕೃತ ಯಂ ಚಾಮ ಲಿಮಿನ ಪ್ರಜಾ ಸಿತಾನ ನಮ್ಮ ಮಯೋಗಿನಸಿ ಅತುಬಿ ಒಬ್ಬ ಅತುಬ ಥೋ ಚಮಿನಸಿ ನತಗದೆ ಹೋಯಿ ಥೋಸರಿ ಬಗೆಂದೆ ಬರುವೆ ಇಂಡಿಪೆಂಡೆಂಟ್ ಹುಂಬದೆ ಅವು ಜೋಯೆ ಮಗ ತಸಿನ ಹೋಯಿ ಹಾಯಿ ಮೊಯಿ ಮನಿ ಪಾವ ಅವು ಬಸು ಪಾವ ಲಿತ ಮೊಯಿದೆ ಥಬ ಜುಮ ತವೆ ಖಂಜರಿ ಮೊಯಿ ಮೊಯಿ ಮಯೋಗ ಬತೆ ಅಮ್ಮ ವಾಬ ಸು ಹಾಯಿ ಪ್ರಜಾ ಮ್ಯಾಮ್ ಸಪೋರ್ಟ್ ತವೆ ತಗದೆ ಸಿದ ಅಫ ವಾಬ ಮೊಯಿನಿದನ ಪ್ರಜಾ ಮ್ಯಾಮ್ ಸು ಪ್ಲೀಸ್ ಸಪೋರ್ಟ್ ತವೆ
Imphal West Additional SP AG Saramagi Supervision Makada ngasi MG Avenue gi akoibada City Police amadi Imphal West Commando na Cordon Search and Operation CASO chathakre haiba ngasi gi thi humba tuda punna miyoi chongarom saktak che yawre yenki loinana masigi manungda miyoi kulungdoi saktak che yawrom dabasing City Police da makata na wahang pahona bagidama sinakre haidi. The Women and RWE Samosang Uripo Kangchupro na Institute of Cooperative Management ICM Lampet Part Imphal Cooperative Complex ka Kosamnaraga Wall Art Day ki thorom palan pangthokre ngasi ICM Lampet Part ta Protect Our Spaces haiba them da pangthokiba Wall Art Day ki thorom aduda ICM Imphal ki Director Dr. N. Ranjana Devi Manipur Government ki Department of Environment ki Deputy Director T.H. Bogen Thangzam Agro Industries Private Limited Chingmairogi CMD T.H. Joy Kumar Manipur Government ki Directorate of Environment ki Coordinator ENVIS Dr. L. Bijan Maitai Amadi The Women and Art ki Advisor N. Mohendrona Mathangsina Athoiba Mithung Akhanaba Mithung Singh Amadi Thoromapo in a Saruyaki Jaliangrong Region NNC FGN ki President Jet Safulak Nyumai Apopolai Kidraba Akibo Nyumai Jaliangrong Regional Council NNC ki Nako Village Tamai Subdivision da Thasegi Kuntareta Naga Hospital Kohima Nagaland Lakidre Haidi Mahakna Lakidabada Jaliangrong Region Federation Government Nagaland ki Midan Piyu Kaidin Chumpong na Awab Fundoratli Awab Fundopagi Cherul Aduda Hairatli Badi President Jet Safulak Nyumai Asi Afaba Miyu Oibata Natana Naga Nation ki Damak Thabak Toba Pamba Miyu Ama Oibana Rana Piyu Oina Matam Sangna Naga Nation ki Kathoklam Kibadu Kaidomaita Kawa Amlaroi Hairatli Noinana Thasegi Taratarukta Lakidraba Inau Dikebo Opopa Mazan Lakbongi Mafamdaso Awaba Fundurabli Mahak Lissing Machamaban Kunmari the Poki Mahakna National Service on June Kulumdoi Lissing Machamaban Marifutarani Panda NNC member Oina Yaraki Lakidraba Sing Asigi Mafamda Jaliangrong NNC FGN na Koknona Ikai Kamnabaga Luinana Lakidrabaki Imumanungi Awabadaso Saru Yazari Haina Jaliangrong Region Federate Government of Nagalengi Midan Piyu Guidance Chumpong ki Cherolda Hairatli. Ngasi ayo pong mga minute ifong mga rom tabada Lampet Police ki manung chana layba Little Flower School mamangda sa kangdabasing na bom ani tamlamle bom adu mga suba JK Rifles ki kambu amana food patrolling chat pada thengnarapada ki police team amagaloina na achat awog thenglaga JK Rifles ki bom expert sing na aso engam jawdana ayo pong tare makairom taba matamda pokayan kre hairi Bom adu polythene bag machu amuba amagi manungda haplaga gate mamangda thanam kibani matungda Manipur Police ki bom expert team laktuna makata na bom lairibra haina tiba humbagi thabak chathaki haidi bom adu karamba lalolopna thanam kibano haiba chapsana khangba ngamdrabasu KCP Maoist group na oiramba yai haina thajanari Mahiloisang singda kanagumba sakti leba miyoi khutpu kharana ngaihaklaitana bom thamjenduna chahi nauriba tungi yumbi oigedoriba mahiloi khunaida aki tujungba pokhan bahaibasi awang bathakta condemn tawi haina Joint Students Coordination Committee JSCC na thadrok pacheroda hairatli cherola sina makata na hairatli bana security force singna Kurak hangdana laiba Imphal Maigodagi Tidim Laida kilometer ahum khaktamak chatlaga laiba nupi macha ngakna tamba CCTV camera khenba Little Flower School kwa kaithelda ngasi sakangdaba kharana bom thamjenduna mahairoi khunaida physiological trauma lehenkiba asema angakpa poi thodo asi mission school singda haukiba chahi khara sida session haropa matamda yam toina thokpa thodo amani loinana khunai segi kuina sangna narakliba kanagumba kharaga tautuna bamanba Lain thopa ngamdriba lai odani hairatli missionary school sing asina tongning bata tawduna chathariba thawong sing asi komna yingsinba mathau tabaga loinana mahiro singda aki akhang pidana mahaidamba yana ba punamakna hotnaminasi loinana matung tarakpada mahiro khunaida singnarakabadi mahiro khunagi apunba lup oidiba JSCC na tumina yengduna laithokloi hairatli National Rural Health Mission Manipur amadi Medical Directorate Manipur anigi makada Sub District Hospital More
More Hospital da Masidagi Hona Hidak Lantaksing Frida Panghanaba Pharmacy Ama Hangdokre Masi Hangdokliba Asigamari Lenana More Hospital the Medical Storekeeper ND Samtega Paumishinga Unabamada More Asi Karbagi Lamda Yam Changna Maming Jalabasu More Town the BPL AAY card Baiba Lairaba Imungaya Malady Lairaba Prasasina Narak Yaglakpada Hidak Langthak Laibangam Daba Singil Ying Ruraga NRHM Amadi Medical Directorate Manipurna Hidak Langthak Kaya Ama Lem Napinaba Makal Kayagi Hidak Kaya Ama Piratli Muregi Prasasina Hidak Laiba Mamzadaba Kayana Mure Hospital da Laktana Hidak Langthak Sing Asi Lobiu Haina Apil Torabli Pharmacy Asida Laitaba Hidak Langthak Singna India Government Ki Makada Laiba Pradhan Mantri Jan Ausadi Kendragi Pharmacy da subsidized rate da Hidak Langthak Singsu Laiba Yagani Haina Fundorki Ajaba Araiba Makese Lagrega Lobiro Doctor Gihona Zegrega Enokona Pigani Aduga opposite da Leba Pradhan Mantri Gise Home na Magi company reda Nankoi medicine Pangba Jagani Haina public da announce to bire Ayamba Lavirega Nankoi na Lobangam Teba medicine se Sida free na Pangani Amaronda Indo-Myanmar border town Moreda Leba sub district hospital asida PHED na numit tara hena ising tharak tabana maram oiraga housing hospital asida leiriba anabasing amadi staff singna awaba kaya mayoknare Moregi praza kaya housing ana aya kaya Europa amadi skin disease kaya narakpada test obagi khulai sing chamthok chamsina chimbasingda ising asi changbada Jangdaba Yadaba, Pochangama Oiri, Hiramasegi Matanga, Mori Hospital Gi Medical Officer Dr. Cecil Ga, Aikogi Mori Paumiga Unaba Amada, Fundorakibada, Mori Hospital Asida, Ising Numitarani Hina, Fangatabana Ising Sizinadaba Yadaba Laboratory, Labor Room, Dental Patients, Amadi Staff Sina, Sizinanaba Private Una Ising Labada, no Mudalupa Lising Ani Ahum Room Changli. Turelagi ising chingkhalaga sizinagadabasu turelgi ising kahena motbana ising sizinabada anaba kaya puklakpa yabagi akiba lairi ising laitabagi thawdok asi mamangdasu toina thokpa thawdok amani hiramasiga mari lainaba department na athubada miyeng changbiduna hospital gi awabasing asi ko hanbiyo haina phungdorakli ko hospital se 10 days hena ising se taraktre Mamangda sumaina thoki basu mayam yawe adum complaint tawa kanda lapos yawe laptop yawe handak sidi kitang kuire 10 days susela mina awaba mayam ma mayong nare kuin hygienic badi concern department da kitang biyeng changaning sigi hospital gi lairiba isingi condition je kitang phagadani handak khatang gi wana tana tum dasu kitang phagatna ba kitang biyeng changaning Manipurda food industry ki lamda ahanba khutmaba ama oiriba haijimpot luhongba amadi atai lining laisogi oiba thorom singda tanatana kaitel dukan singdasu miyamna pamnariba kangla kabok leima kabok chana na chingba acha athaki potlam sing puthokpada maming chatliba kangla food products ngarangdagi lamjingba group ki unit ama oina Puthok sing puthok lagani Thawal Hauka Kiyam Babu Bazar da laiba Lamjingba Motors Private Limited ki office to pangthopa acquisition tongnabagi achamba thorom amada Kangla Food Products ki managing director na makogi confidential oiba che chang sing Lamjingba group ki chairman da kusanaki Thoromadu da Lamjingba group ki chairman Sanasam Jeki Mangang Kangla Food Products Nambogi managing director Akum Birendra Singha amasung All Manipur United Club Organization amukogi president PH Devana Atuba Mithung Lensing Oina Dice Punky. Lamjingba Group ki chairman Sanasam Chekin Hai Manipura Amatangai ba indigenous food items in Putopada Maming Chatliba company Ama Hairagadi Kangla Food Products Asini Haibayai. Miyamna Pamnariba company Asina Putokliba Potosing Asi Lamjingba Group na Angambathak Honaduna Hena Paksana Changna Putokna Bagi Pandamda acquisition Tongna Bagi Kongtang Asi Paikalapani Haiki. Kangla Food Products ki Managing Director Akum Birendrana Mahaki Company Asi Food Production ki Lamdam se da pioneer ama oina Horokibani Miyamnasu Nungsibiduna Pinbiduna Ngasi Faubuki stage Asida Indigenous ki Oiba Pothok Sing Puthokuna Honabayaba Honaragli Amadi Puthokli Pothok Sing Miyamnasu Pambiri Kangla Food Product ki Pothok Sing Hena Pothok Chauthokna National Amadi International ki Thakta Puthoknaba Lamjingba Group na
Paikhatlakliba thorang asi achumba khongthang oigani haina lojaraga ngasigi asigumba thoram asi pangthokpani amadi lamjingba group na mangleba manglan asisu soidana mangphaunagani haibagi thajaba lei haiki. Sri Lanka government local Islamic extremist group the National Tawhid Jamaat NTJ na bomb attack chathakibani haiba thajari government ki wangangloi Rajitha Senaratna na haikibada ngarang suicide bomb attacker amasung bomb kaya pokhai handuna miyoi chahum hatkibagi thodok sing adugi matangda lengakna kupna yingsili NTJ haiba loop asibu malemgi thakta sogatpa leibra haibadugi matangda yingsili loinana ngarang ahin nungyai emergency lautokre bomb pokhai hankibagi thodok kamari leinana miyoi kunmari fagatkhre ngasi numidang pung nipandagi hayeng ayuki pung mari fawba curfew lautokre sanabagi pau Friendship Sporting Club Kakching na senduna basic ground chathariba first state level Friendship 7A-side Open Football Tournament 2019 gi ngasi sanakiba match anegi ahanba ground da Sora FC na MSYDO bu panjal ahumsuna da thoikre Sora FC gi panjal sing adu Nasir Hussein na match ki minute manga amadi 38 Ali Khan na minute 19 pada chankibani anishuba ground na Kakching United na Young United bu panjal anisuna da maitiba piki Kakching United ki panjal ani adu Y Akas na minute 33 amadi Deva Singha na minute 19 pada chankibani aroibada maroiba paw ngana bizari Over 5 badagi mahiroi chama kuntra road like an agre Inner Manipur Parliamentary Constituency ki polling station taranithoi thasegi tam kunmari da amuk thadanaragani Loinana protect our spaces haiba thimda World Art Day thorom pangthokre Ngasi kita mau tadi Paodam matang sida lojere miyeng tabiri basingbo amukana kurumjani